मैम पुनमक खुरुमजरी अखोई सही खुदिंग लापा लोकल एरिया डेवलपमेंट फंड अंदक सही की होइना हौजिक रिलीज तौरक्तुना अखोई फम द लेजरे मसे लमदम मसिगी करम मफम द कदाइदा करीदा हाना सिन सिगे हाइबदु अखोई लमदम मसिगी क्लब ऑर्गेनाइजेशन लेरिबा लेकाय सिगी माई बेलसिंग छात्रना हरोल पुन्न खनमिनरगा करम्बदा हाना सिन सिगे हाइबो वाफम अदु सिनबिनबा आइना मयामगी मफमदा सेनफम असे सिनजरी अखोई लमदम असिगी प्रजा अदुग छात्रना हरोल खरा पुनसी पिखम नखिबा मखोई असेंग जस्टिस फंगन लाखिबदो हौजी पुलिस ने मखोई बु फारे मखोईदा असेंग चुम्बा अखोई लेबाग असिगी आइन पीबा मतिक चाबा सेराक अदो सोइदना फंगलगनी हाइबो वाफम सिमगई हाक Wey, wey. Asok tinga ka nila. Kanano? Ano to eh? Se, bakit? Kay gino. Pachilo. Hay saray mi din. As. Se. Nang sima ba? Ay, so ni ko. 好，那面内容拍的大。谢谢。มีการเดียดีก็โอ้ยเจ้ไอ้น้องมันเลยท้าจะไปทำมาบ่นี่ไอ้จุกันหนูน่าดีบ่นี่เจ้ไอ้เตยสังกุฎบุเลยจัลเกก็เราไม่มีแต่ลูกน่าจอมานี่소이비야 되겠지? 아이고 마망도 소이비라네. 눈에 뭐 이콩나 통나 라이시니? 저기겠지? 아무나 아시도 나무 한다 저 까도름니까 너무 마디도 이제기 너무 좀 초에는 까도름니 또 오고 마디도 이제기 돔차 카라 와리 말레 엉터피요 아니 아이비 이제 털로. 그래도러게. 잘라지러. 아코이 보또 로이 타다그래. 아마 빨람데 레바 따모기 보야나 로이 타다그래 하이. 그이노 하이지보. 강대 이제나 할 건. 아스 언톡분. 자 한장 lâu 아들 이 우제시가 손을 파리냐 사, kay umtang hasagi ba? kay leire hal Aikoigi labi thungasi kitang yang lebadi phagate ba? mamang chihi tha gidainya Hoi, mamang si debu thai. Hauji loire kaire amatti yaudre. ando ai kai do hai nu sibu thikada dubu kanano ne Dikada du tomsa haigum tawine. ai yangjan ge mathang gi bosu kuirak tre dana
इलेक्शन लोरगा सोइदना थारा लोइरेदना तामोगी वाजिदी हंदकी तामजे नंगद्रे सिनीने मसी बोइना ngambro ए तामोना ngमद्रदी कनाना ngमदुरिगे सर पोलाय सर होय याइना पुंगतो तोरखन को हेलो कइनो मोय हाइदुबो ngamo मोय मिनाइरो इमिलेसिबो मोयना हाइरो सुम तौगद्रो थामे लसरसिलो यामदी हिमलबने तुमचा नंग युमसे फदी फजरीनी ꯍꯣꯏ ꯁꯥꯔ ꯁꯥꯔꯒꯤ ꯊꯧꯖꯥꯜꯗꯩꯅꯤ ꯁꯥꯔꯒꯤ ꯊꯤꯀꯥꯗꯨ ꯑꯩ ꯇꯧꯖꯔꯝꯗ꯭ꯔꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯁꯥꯔ ꯑꯗꯣ ꯑꯩ ꯃꯦꯗꯥꯝ 10 ꯂꯥꯛꯇꯤ ꯊꯝꯖꯔꯝꯅꯤ ꯁꯥꯔ यारे यारे ममांग लेकाइगी लमहेनबा कांगुना अईगी मरमदा करी करीनो वा यामना ngangi hai अइनदि तौनिंद्रे ꯁꯥꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ एमएलए लेत्रो मसी एमएलए दिल्ली सखीने कईगी माना हुजिक लूरबा तंजाजदा एमएलए कईगी दिल्ली दा चबा याब्राबा नुवाइना लेथोपा याब्राबा मैं जो कहीं तो हल्के में तौना अमुनसिना बसे अइदी सोय सोय लाओ नंग उरगा वाखन से खर होइने लेमा अरे इलेक्शन जो खितंग आइसलले कमाई तो बलेमा अदुगिदमक्तदि कइसु खरमताबो अइ दुई फनबा सिनखरन नंगी ग्रुप ऑफ सिंगदिबसिंगदि कमाई तो बा सेल गदो खरा थादोपो अदुसुने अइना सोइदनबाना लोइ सिनखरबनी अदु तमो अइगी वर्क ऑर्डरदुना कमाई तोबो इसिंग जाव लेकाइगी की वर्क ऑर्डर तो अइंगोंदा लेरबनी अदो नंग पाइरो नुआइ तमो अदो नंग हलगे हाइरो हलगे तमो अदो नंग आगांग थिलनजिरो थिलनगनो अइ थंजा सखिगे हौजिना इलेक्शन खितंग आइ हाइने सिंग चलुको होय तमो तमो अइ मुलौजरगे चलो 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 हौजिक चिंगतम एसिगी मिखल असि नक्सिलगले अदुना हाइ मिखल असि असुमति मरु ओइ मिखल असिदा अखोना अफा म्यूट खंदुना अखोगी शक्ति पुरब असे मंगोन सिनबनी हाइबा शक्ति सिंगे पूरगा मान असेंबली दा लो सेमना लेपाकी अफा फता कया अमा पुथोकना खनरेगा अफा मगे पोरना बाहायदना अखोन मंगोन सिनबनी मयांग मवांगदा गांगिबा सके वासके मयाम दो वान फोट कार मतम दा असेंबली योर मतम दा माय वासा दा कोगुन थोकते सेंजा थुमजा लेतबा थमोय सेंगा थबक तौबा सरकार की लोइसंग पुनमक मथौ निंथीना तौन बायबसे म्यूट अदुगी मथौनेबा इसागी ओइजोय तक फंगनबगिदमक इसागी थबक हापियु हाइदुना अखोइना म्यूट खनब नते फक्खा नाइना फक्सी कासी लेना मियामु लमजिंगबिबा अमसुंग मियामु करीदा सोगिगदगे हाइना नापी सेंबिबा अदुगुंबा लुसिंगबा अदुनी मियामगी लुसिंगबा हाइबसे मियामना मियामगी दमता सेमजबा अदुगुंबा मियामगी फनबा सेमजबा अदुगुंबा लेंगा अदुबनी अखोइना ngasi democratic government हाइरिसे इचासु ओइसनु मिचासु ओइसनु मखोइना अथोय अहेन तानारगा
ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯊꯕꯛ ꯐꯪꯖꯁꯅꯨ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯤꯅꯥꯏ ꯂꯩꯊꯥꯡ ꯑꯣꯏꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯣꯊꯍꯧꯔꯕꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯍꯟꯕ ꯉꯝꯕ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯌꯦꯡꯁꯤꯟꯕꯤꯕ ꯍꯦꯜꯊ ꯁꯦꯛꯇꯔ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯗ ꯁꯔꯀꯥꯔ ꯀꯔꯃꯆꯥꯔꯤꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯏꯁꯤꯡ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯕꯤꯕ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯁꯦꯝꯕꯤꯕ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯇꯧꯖꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯑꯗꯨ ꯌꯥꯎꯒꯗꯕꯅꯤ ꯃꯤꯍꯨꯠ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯁꯨ ꯄꯨꯝꯅꯃꯛꯇ ꯏꯆꯪ ꯊꯪꯅ ꯌꯥꯎꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ ꯃꯤꯍꯨꯠ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯆꯦꯡ ꯄꯨꯔꯕꯗꯤ ꯆꯦꯡ ꯁꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟ ꯆꯪꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯛ ꯃꯁꯛ ꯈꯪꯕ ꯇꯥꯏ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯀꯌా ꯑꯃ ꯂꯧꯔꯦ ꯆꯤꯡ ꯇꯝ ꯃꯤꯌꯥꯝꯅ ꯈꯪꯍꯟꯖꯕ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯛꯈꯪ ꯋꯥꯔꯣꯜ ꯃꯤꯡ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯐꯝ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯈꯤꯕꯁꯤꯡ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯕꯤꯔꯤ ꯏꯁꯥꯒꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯃꯤꯌꯥꯝꯗ ꯄꯥꯎ ꯆꯦ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯪꯍꯟꯕꯤꯔꯛꯎ ꯌꯨꯝ ꯌꯨꯝꯗ ꯃꯤꯔꯦꯞꯁꯤꯡꯅ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯂꯥꯛꯄꯤꯒꯅꯨ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯂꯥꯛꯄꯤꯒꯅꯨ ꯏꯂꯦꯛꯁꯟꯒꯤ ꯃꯤꯡꯗ ꯆꯥꯛ ꯈꯪꯕꯤꯒꯅꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯌꯦꯟꯕꯤꯒꯅꯨ ꯃꯤꯌꯥꯝꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯤꯌꯥꯝꯅ ꯁꯤꯟꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯆꯦꯛꯁꯤꯟꯋꯥ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯖꯤꯟꯅꯔꯛꯄ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯉꯥꯛꯊꯣꯛꯄ ꯁꯦꯜ ꯄꯤꯕ ꯄ꯭ꯔꯣꯛꯁꯤ ꯚꯣꯠ ꯁꯛꯃꯥꯏ ꯑꯃꯗꯤ ꯃꯁꯜ ꯄꯋꯥꯔꯒꯤ ꯂꯥꯡꯗ ꯊꯨꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯂꯧꯔꯝꯂꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯆꯠꯆꯈꯤꯕ ꯃꯁꯤꯅ ꯐꯠꯇꯕ ꯁꯧꯒꯠꯄꯒꯤ ꯆꯩꯔꯥꯛ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯕ ꯂꯥꯏꯁꯝ ꯏꯄꯥꯒꯤ ꯃꯃꯤꯡ ꯂꯂꯤꯠ ꯂꯥꯏꯁꯝ ꯑꯩ ꯍꯥꯟꯅꯒꯤ ꯃꯤꯍꯨꯠꯇꯨꯅꯤ ꯑꯗꯣꯝꯒꯤ MLA ꯑꯩꯅ ꯀꯥꯔꯤꯉꯩꯗ ꯃꯌꯥꯝꯒꯤ ꯇꯧꯕ ꯉꯝꯍꯧꯗꯕ ꯀꯌా ꯑꯃ ꯂꯩꯍꯧꯔꯦ ꯍꯟꯗꯛꯃꯨꯛꯇꯗꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯇꯧꯖꯒꯦ ꯄ꯭ꯂꯤꯖ 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 ꯑꯩ ꯖꯣꯍꯦꯟꯕ ꯌꯨꯝꯅꯥꯝ ꯏꯄꯥꯒꯤ ꯃꯤꯡ ꯌꯨꯝꯖꯥꯎ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯟ ꯊꯨꯝ ꯀ꯭ꯔꯣ ꯀꯨꯟꯒꯤ ꯃꯊꯛꯇ ꯂꯩꯖꯩ ꯃꯤꯌꯥꯝꯒꯤ ꯂꯥꯛꯄ ꯗꯣꯅꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯩ ꯑꯩꯕꯨ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯗꯨ ꯁꯤꯟꯅꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯥꯡꯖꯝ ꯊꯣꯏꯕ ꯑꯩ ꯃꯇꯝ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯖꯗꯨꯅ ꯊꯧꯗꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯍꯧꯖꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯩ ꯐꯥꯝ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯂꯣꯏꯅꯅ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ MA ꯂꯣꯏꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯑꯩꯒꯤ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯁꯪꯒꯝ ꯑꯃ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤ ꯂꯩꯖꯕ ꯑꯗꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯒꯦ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯔꯤꯕ ꯏꯍꯨꯟ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯒ ꯃꯌꯥꯝꯒꯤ ꯊꯧꯗꯥꯔꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯍꯥꯏꯖꯔꯤ ꯃꯤꯈꯜꯒꯤ ꯄꯥꯎ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯇꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ MLA ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯃꯤꯔꯦꯞ ꯊꯥꯡꯖꯝ ꯊꯣꯏꯕꯅ ꯚꯣꯇꯔ ꯃꯁꯤꯡ 15,000 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯊꯣꯛꯅ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯀꯣ